ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯒꯗꯕ ꯇꯣꯄꯤꯛꯁꯤ ꯑꯦꯔꯦ ꯃꯦꯅꯤꯄꯨꯂꯦꯁꯟ ꯀꯔꯤꯅꯣ ꯍꯪꯇꯥꯔꯒꯗꯤ ꯋꯥꯠ ꯏꯁ ꯗ ꯑꯦꯔꯦ ꯃꯦꯅꯤꯄꯨꯂꯦꯁꯟ ꯍꯪꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯔꯦꯁꯤꯗꯩꯗ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ. ꯑꯦꯔꯦꯁꯤꯗ ꯑꯦꯔꯦ ꯀꯦꯟ ꯃꯦꯅꯤꯄꯨꯂꯦꯠ, ꯑꯦꯔꯦꯁꯦ ꯑꯩꯈꯣꯏ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯕ ꯉꯝꯃꯤ, ꯏꯚꯥꯂꯨꯑꯦꯠ ꯇꯧꯕ ꯉꯝꯃꯤ, ꯑꯣꯄꯔꯦꯠ ꯇꯧꯕ ꯉꯝꯃꯤ. ꯀꯔꯤꯅꯣ ꯇꯧꯕ ꯉꯝꯃꯤꯁꯦ? ꯏꯟꯁꯔꯁꯟ ꯉꯝꯃꯤ, ꯗꯤꯂꯤꯁꯟ ꯉꯝꯃꯤ, ꯑꯗꯒꯤ ꯁꯔꯆꯤꯡ ꯉꯝꯃꯤ, ꯑꯗꯒꯤ ꯁꯣꯔꯇꯤꯡ ꯌꯥꯏ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯦꯗ ꯌꯥꯎꯕ ꯑꯦꯂꯤꯃꯦꯟꯁꯤꯡꯒꯤ ꯑꯆꯧꯕ ꯃꯆꯥ ꯑꯩꯈꯣꯏ ꯊꯤꯕ ꯉꯝꯃꯤ. ꯑꯗꯒꯤꯗꯤ ꯑꯦꯔꯦꯁꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯄ ꯌꯥꯏ, ꯔꯤꯚꯔꯁ ꯇꯧꯕ ꯌꯥꯏ. ꯑꯗꯨꯝꯕ ꯑꯣꯄꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯏꯕ. ꯑꯗꯨꯝꯕ ꯌꯥꯕꯗꯨꯅꯦꯕ ꯑꯦꯔꯦ ꯃꯦꯅꯤꯄꯨꯂꯦꯁꯟ ꯇꯧꯕ ꯍꯥꯟꯅ ꯍꯥꯏꯗꯣꯏꯁꯦ. ꯑꯗꯨꯅ ꯋꯥꯠ ꯏꯁ ꯗ ꯑꯦꯔꯦ ꯃꯦꯅꯤꯄꯨꯂꯦꯁꯟ ꯍꯪ ꯇꯥꯔꯗꯤ ꯑꯦꯔꯦ ꯀꯦꯟ ꯕꯤ ꯃꯦꯅꯤꯄꯨꯂꯦꯠ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯩꯗ ꯏꯔꯤꯁꯤꯡꯁꯦ ꯑꯦꯔꯦ ꯀꯦꯟ ꯃꯦꯅꯤꯄꯨꯂꯦꯠ or operate insertion, deletion, searching, sorting, finding largest and the smallest element in an array, reverse of an array, etc. are called array manipulation and so ꯈꯨꯝꯕ ꯌꯥꯏꯕꯀꯣ. ꯑꯗꯩꯗꯤ ꯃꯥꯁꯤ ꯍꯌꯦꯡ ꯅꯣꯏꯅ ꯑꯦꯔꯦꯁꯤꯗꯩꯗ ꯀꯔꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯏ ꯀ ꯀꯣꯏꯁꯟꯁꯦ ꯂꯩꯊꯣꯛꯑ ꯍꯪꯇꯥꯔꯒꯁꯨ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯏꯟꯁꯔꯁꯟ ꯇꯧꯕ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯄꯣꯖꯤꯁꯟꯗ ꯀꯩꯅꯣ ꯇꯧꯕꯀꯣ, ꯑꯦꯂꯤꯃꯦꯟ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗꯨꯒꯤ ꯆꯦꯟꯖ ꯇꯧꯅꯗꯣꯏꯅꯦꯕ ꯏꯟꯁꯔꯁꯟ ꯇꯧꯕ ꯍꯥꯏꯁꯤꯗꯤ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯔꯒ ꯌꯦꯡꯁꯤ. ꯑꯦꯔꯦ ꯃꯦꯅꯤꯄꯨꯂꯦꯁꯟ ꯀꯔꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯈꯨꯝꯕ ꯉꯝꯃꯅꯤ. ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯅꯣꯏ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤꯀꯣ. ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯦ ꯏꯟꯁꯔꯁꯟ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯦꯔꯦꯗ. ꯑꯗꯩ ꯗꯤꯂꯤꯁꯟ ꯃꯔꯨ ꯑꯣꯏ. ꯁꯤꯗ ꯃꯔꯨ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯍꯥꯏꯔꯤꯁꯤ. ꯁꯔꯆ ꯇꯧꯕ, ꯁꯔꯆꯀꯤ ꯇꯧꯕꯒꯤ ꯇꯦꯛꯅꯤꯛ ꯈꯔ ꯂꯩ, ꯃꯥꯒꯤ ꯃꯦꯊꯠ ꯍꯥꯏꯇꯥꯔꯦꯀꯣ. ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯔꯆ ꯇꯧꯔꯒꯗꯤ ꯊꯨꯅ ꯌꯥꯕ ꯌꯥꯗꯕ. ꯑꯗꯩꯗꯤ ꯁꯣꯔꯇꯤꯡ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯟꯗꯤꯡ ꯗꯤꯁꯦꯟꯗꯤꯡ, ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯤꯟꯇꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯒꯤꯗꯤ ꯐꯥꯏꯟꯗꯤꯡ ꯗ ꯂꯥꯔꯖꯦꯁ ꯑꯦꯟ ꯗ ꯁ꯭ꯃꯣꯂꯦꯁ ꯑꯦꯂꯤꯃꯦꯟ, ꯑꯦꯔꯦ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯦꯂꯤꯃꯦꯟꯁꯤꯡꯒꯤ ꯃꯔꯛꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯂꯤꯃꯦꯟ ꯊꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯑꯦꯂꯤꯃꯦꯟ ꯊꯤꯕ ꯌꯥꯏꯀꯣ. ꯑꯗꯒꯤꯗꯤ ꯔꯤꯚꯔꯁ ꯑꯣꯐ ꯑꯦꯟ ꯑꯦꯔꯦ ꯑꯃ ꯔꯤꯚꯔꯁ ꯇꯧꯕ, ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯕꯗꯣ ꯀꯣ. ꯑꯗꯨꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯏꯟꯁꯔꯁꯟꯁꯦ ꯇꯧꯔꯒ ꯌꯦꯡꯁꯤ. ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤꯀꯣ. ꯑꯦꯔꯦꯁꯦ ꯏꯟꯁꯔꯠ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯍꯦꯟꯀꯠꯂꯛꯑꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯥꯏꯖ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯂꯤꯃꯦꯟ ꯑꯃ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯔꯦꯗꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯈꯣꯏ ꯀꯩꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯏꯟꯁꯔꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟ ꯈꯔ ꯂꯩ. ꯀꯟꯗꯤꯁꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯦꯔꯦꯒꯤ ꯁꯥꯏꯖꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯃ ꯆꯪꯉꯦꯕꯀꯣ. ꯑꯦꯔꯦꯒꯤ ꯁꯥꯏꯖꯇꯨ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯁꯔꯠ ꯇꯧꯗꯣꯏꯅꯦꯕ. ꯑꯦꯔꯦꯒꯤ ꯁꯥꯏꯖꯁꯤꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ 100ꯅꯦꯅ ꯂꯧꯔꯣ, ꯑꯗꯨꯒ ꯑꯦꯂꯤꯃꯦꯟꯅ 10, 100 ꯀꯦꯄꯥꯁꯤꯇꯤ ꯂꯩꯕ ꯃꯅꯨꯡꯗ ꯑꯦꯂꯤꯃꯦꯟꯅ 10 ꯂꯩꯕꯀꯣ. ꯀ꯭ꯂꯥꯁ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯒꯦ, ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨ. ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10ꯒꯤ ꯁꯤꯗꯩꯗ ꯃꯤ 100 ꯆꯜꯂꯦꯕ, ꯀꯦꯄꯥꯁꯤꯇꯤꯁꯤ 100ꯅꯦꯕꯀꯣ ꯀ꯭ꯂꯥꯁ 10ꯒꯤ ꯀꯥꯁꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯏꯟꯁꯔꯠ ꯃꯤ 100 ꯂꯩꯕꯁꯤ 100ꯃꯨꯛ ꯂꯥꯛꯇꯥꯔꯒꯗꯤ ꯃꯤ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯗ ꯏꯟꯁꯔꯠ ꯇꯧꯕꯗ ꯑꯩꯈꯣꯏ ꯆꯜꯂꯔꯣꯏ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯃꯥꯏꯅ ꯑꯦꯔꯦꯗꯁꯨ ꯑꯗꯨꯝꯕꯒꯤ ꯁꯥꯏꯖꯁꯦ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯟꯁꯔꯠ ꯄꯥꯝꯃꯦ ꯍꯥꯏꯅ ꯏꯟꯁꯔꯠ ꯇꯧꯕ ꯌꯥꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯁꯔꯠ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯥꯏꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ. ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10ꯒꯤꯗ ꯃꯤ 100ꯁꯤ ꯑꯩꯈꯣꯏ ꯃꯤ 90ꯒꯨꯝꯕ ꯂꯥꯛꯑꯦꯅ ꯈꯜꯂꯣꯅꯦ. ꯀꯥꯁꯤꯗꯩꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯤ 90 ꯂꯥꯛꯑꯦ. ꯃꯤ 90 ꯂꯩꯕꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯍꯥꯞꯆꯤꯟꯕꯗꯤ, ꯃꯤ 2 ꯍꯥꯞꯆꯤꯟꯕꯗꯤ ꯌꯥꯏ, ꯅꯠꯇ꯭ꯔꯥ? ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨ ꯌꯧꯗ꯭ꯔꯤꯕꯅꯤꯅ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯔꯦꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯦꯔꯦꯒꯤ ꯁꯥꯏꯖꯁꯤ ꯌꯦꯡꯉꯒ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕꯀꯣ. ꯑꯗꯨꯗꯨꯅ ꯑꯦꯔꯦꯒꯤ ꯑꯦꯂꯤꯃꯦꯟ ꯍꯥꯏꯕꯁꯦ ꯅꯪꯅ ꯏꯅꯤꯁꯤꯌꯦꯂꯥꯏꯖ ꯇꯧꯕꯗ ꯍꯥꯞꯄꯤꯕ ꯑꯦꯂꯤꯃꯦꯟꯗꯨꯒ ꯃꯁꯤꯡꯁꯦ ꯃꯥꯟꯅꯒꯗꯕꯅꯦꯕꯀꯣ, ꯃꯥꯒꯤ ꯁꯥꯏꯖꯁꯦꯀꯣ.
ꯑꯗꯨ ꯍꯣꯔꯦꯟ ꯁꯨꯝ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯈꯪꯅꯕ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯃꯥꯏꯅ ꯑꯦꯔꯦ ꯑꯃ ꯏꯟꯁꯔꯠ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯞꯇꯣ ꯑꯗꯨ ꯑꯩ ꯍꯥꯏꯒꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯩꯅꯣꯁꯤꯗ ꯌꯦꯡꯉꯁꯤ ꯑꯍꯥꯟꯕꯗ ꯇꯧꯗꯣꯏꯁꯦ ꯅꯪꯅ ꯑꯩꯈꯣꯏꯅ ꯏꯟꯁꯤꯟꯒꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯏꯟꯁꯔꯠ ꯇꯧꯒꯗꯕ ꯑꯦꯂꯤꯃꯦꯟꯁꯦ ꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯪꯇꯣꯛꯑꯅꯤ x ꯍꯥꯏꯕ ꯑꯃ ꯚꯦꯔꯤꯑꯦꯕꯜ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯗꯤꯐꯥꯏꯟ ꯇꯧꯊꯣꯛꯑꯅꯤ ꯇꯧꯔꯤꯕ x ꯁꯦ ꯁꯤꯒꯤ ꯚꯦꯂꯨ ꯑꯃ ꯑꯩꯈꯣꯏ ꯚꯦꯂꯨ ꯑꯃ ꯄꯤꯗꯣꯏꯅꯦꯕ ꯑꯦꯂꯤꯃꯦꯟ ꯍꯥꯏꯔꯤꯕꯅꯤꯅꯀꯣ ꯚꯦꯂꯨ x ꯁꯤꯗ ꯚꯦꯂꯨ ꯑꯃ ꯄꯤꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ x ꯁꯤꯅ ꯂꯧꯔꯦ ꯃꯥꯏ ꯚꯦꯂꯨꯁꯤꯅ 46 ꯑꯣꯏꯕꯀꯣ ꯁꯤ 46 ꯑꯣꯏꯕ ꯑꯗꯨꯒ ꯏꯟꯁꯟꯗꯣꯏꯕ ꯖꯒꯥꯁꯤꯅ ꯀꯗꯥꯏꯗ 5 ꯑꯦꯔꯦꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯦꯛꯁꯁꯦ 5 ꯑꯣꯏꯕ ꯖꯒꯥꯁꯤꯗ ꯏꯟꯁꯤꯟꯗꯣꯏꯅꯦꯕ ꯁꯤ ꯏꯟꯁꯤꯟꯕ ꯃꯇꯝꯁꯤꯗ ꯄ꯭ꯔꯣꯁꯦꯁꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯔꯦꯟ ꯁꯤꯗ ꯂꯩꯔꯝꯕ ꯁꯤ 5 ꯁꯤꯗ ꯂꯩꯔꯝꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ 6ꯀꯤ ꯖꯒꯥꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤꯞ ꯇꯧꯔꯛꯄ ꯁꯤꯅ ꯐꯣꯔꯋꯥꯔꯗ ꯁꯤꯞ ꯍꯥꯏꯁꯦ ꯑꯗꯩ 6ꯁꯤꯗ ꯂꯩꯔꯝꯕ ꯑꯦꯔꯦꯁꯤꯅ 7ꯒꯤ ꯖꯒꯥꯁꯤꯗ ꯏꯟꯁꯤꯜꯂꯛꯄ ꯑꯗꯩ 7ꯗ ꯂꯩꯔꯝꯕ ꯑꯦꯂꯤꯃꯦꯟꯁꯤꯅ 8ꯀꯤ ꯖꯒꯥꯁꯤꯗ ꯏꯟꯁꯤꯜꯂꯛꯄ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯃꯩ ꯁꯥꯏꯖ ꯑꯃ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯇꯧꯔꯛꯀꯗꯣꯏ ꯑꯗꯨꯀꯥꯟꯗ ꯁꯤꯒꯤ 5ꯀꯤ ꯖꯒꯥꯁꯤ ꯍꯥꯡꯉꯒ ꯂꯩꯍꯧꯕ ꯑꯦꯝꯇꯤ ꯑꯣꯏꯔꯒ ꯂꯩꯍꯧꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯟꯒꯗꯕ xꯀꯤ ꯚꯦꯂꯨꯁꯦ ꯁꯤꯗꯩꯗ ꯏꯟꯁꯔꯠ ꯇꯧꯔꯒ ꯂꯣꯏꯔꯦ ꯁꯤ ꯈꯛꯇꯅꯤ ꯌꯦꯡꯉꯨ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯏꯔꯒꯁꯨ ꯁꯤꯗ ꯍꯥꯏꯔꯦꯀꯣ ꯑꯍꯥꯟꯕꯗ ꯑꯦꯔꯦꯁꯤꯒꯤ ꯃꯥꯒꯤ x ꯑꯩꯈꯣꯏꯅ ꯏꯟꯁꯤꯟꯒꯗꯕ ꯑꯦꯂꯤꯃꯦꯟꯗꯣ ꯑꯗꯨꯗꯣ ꯈꯪꯇꯣꯛꯑꯦ xꯅꯦꯅꯀꯣ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯄꯣꯖꯤꯁꯟ ꯀꯌꯥꯗ ꯏꯟꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯁꯨ ꯈꯪꯇꯣꯛꯑꯦ ꯄꯣꯖꯤꯁꯟꯗ ꯄꯣꯁ ꯑꯅ ꯑꯩꯈꯣꯏꯅ ꯈꯪꯇꯣꯛꯑꯦꯕꯀꯣ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯇꯧꯕ ꯈꯪꯇꯣꯛꯑꯒꯗꯤ ꯄꯣꯖꯤꯁꯟꯗꯣ ꯑꯃꯃꯝ ꯐꯣꯔꯋꯥꯔꯗ ꯑꯣꯏꯅ ꯄꯣꯖꯤꯁꯟ ꯁꯤꯞ ꯇꯧꯊꯣꯛꯑꯦ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯦꯂꯤꯃꯦꯟ ꯏꯟꯁꯤꯜꯂꯦꯕ ꯉꯁꯥꯏꯒꯤ ꯑꯍꯥꯡꯕ ꯀꯩꯅꯣꯁꯤꯗꯩꯗ ꯁꯤ ꯌꯥꯅꯤꯀꯣ ꯑꯗꯨꯗꯣ ꯍꯣꯔꯦꯟ ꯀꯣꯗꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯣꯒꯥꯝ ꯑꯣꯏꯅ ꯏꯔꯒ ꯆꯦꯛ ꯇꯧꯔꯒ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯒꯥꯝ ꯁꯤꯗꯩꯗ ꯑꯦꯛꯖꯥꯝꯄꯜꯁꯤꯗꯩꯗ ꯏꯔꯤꯕ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯩꯅ ꯁꯤꯗ ꯏꯕ ꯃꯇꯝꯗꯗꯤ ꯂꯥꯜꯂꯝꯕ ꯌꯥꯏ ꯆꯨꯝꯃꯝꯕ ꯌꯥꯏ ꯍꯣꯔꯦꯟ ꯑꯗꯨ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕ ꯀꯣꯗꯇꯨꯗꯤ ꯁꯤꯗ ꯏꯔꯤꯕ ꯀꯣꯗꯤꯡꯁꯦ ꯁꯤꯗ ꯍꯣꯔꯦꯟ ꯔꯟ ꯇꯧꯕꯒꯤ ꯑꯗꯨꯗꯣ ꯑꯩꯅ ꯅꯣꯏꯅ ꯀꯣꯄꯤ ꯇꯧꯕ ꯑꯗꯩꯗꯤ ꯁꯤꯟꯗꯣꯛꯄ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯑꯗꯨꯗꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯁꯨꯝ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯏꯈꯤꯕ ꯀꯩꯅꯣꯅꯦꯕꯀꯣ ꯑꯗꯨꯅ ꯆꯨꯝꯃꯝꯕ ꯂꯥꯏ ꯂꯥꯜꯂꯝꯕ ꯌꯥꯏ ꯍꯣꯔꯦꯟ ꯑꯥꯎꯠꯄꯨꯠꯇꯨ ꯁꯨꯃꯥꯏꯅ ꯊꯣꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯨ ꯁꯤꯗꯩꯗ ꯑꯍꯥꯟꯕꯗ 1 2 3 4 5 6 7 8 9 10 ꯂꯩꯔꯝꯕꯁꯦ 5ꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ 46ꯁꯦ ꯏꯟꯁꯤꯟꯕ ꯄꯥꯝꯃꯦꯅ ꯇꯧꯈꯤꯕ ꯄꯣꯠꯁꯦ 46ꯁꯦ ꯁꯤ ꯏꯟꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ 5ꯁꯤꯅ 6ꯀꯤ ꯖꯒꯥꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯞ ꯇꯧꯊꯣꯛꯈꯤꯕ ꯐꯣꯔꯋꯥꯔꯗ ꯁꯤꯞ ꯇꯧꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯤ 5ꯒꯤ ꯖꯒꯥꯁꯦ ꯍꯥꯡꯍꯧꯕꯁꯤꯗ 46 ꯏꯟꯁꯤꯜꯂꯒ ꯑꯥꯎꯠꯄꯨꯠ ꯁꯨꯃꯥꯏꯅ ꯊꯣꯟꯕꯒꯤ ꯋꯥꯅꯤ ꯁꯤꯅꯤ ꯑꯦꯔꯦ ꯏꯟꯁꯔꯁꯟ ꯍꯥꯏꯁꯦꯀꯣ ꯅꯈꯣꯏ ꯔꯟ ꯇꯧꯔꯒ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯄ꯭ꯔꯣꯒꯥꯝ ꯁꯤꯒꯤ ꯑꯍꯥꯟꯕꯁꯤꯅ ꯑꯩꯈꯣꯏ ꯀꯃꯦꯟ ꯂꯥꯏꯟ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯔꯝꯕ ꯁꯤ ꯌꯦꯡꯉꯀꯥꯟꯗ ꯈꯪꯗꯣꯏꯅꯦꯕꯀꯣ ꯀꯃꯦꯟ ꯂꯥꯏꯟꯁꯤꯗꯩꯗ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯑꯦꯂꯤꯃꯦꯟ ꯑꯃ ꯏꯟꯁꯔꯠ ꯇꯧꯕ ꯑꯦꯔꯦꯗꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯏꯕꯒꯤꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯁꯤꯗꯩꯗ ꯑꯦꯔꯦꯒꯤ ꯁꯥꯏꯖ ꯑꯗꯒꯤꯗꯤ ꯑꯦꯔꯦꯒꯤ ꯑꯍꯥꯟꯕ ꯍꯥꯏꯇꯥꯔꯒꯗꯤ ꯐꯥꯔꯁ ꯏꯟꯗꯦꯛꯁꯁꯦ ꯑꯦꯔꯦ 0 ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯁꯤꯀꯣ ꯑꯁꯣꯝꯗ ꯏꯕꯗꯨꯒ ꯅꯠꯇꯕ ꯁꯤꯅ ꯑꯁꯣꯝꯒꯤ ꯄꯣꯠꯇꯨꯒꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯦꯔꯦ ꯍꯥꯏꯔꯒ ꯈꯪꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ARR ꯍꯥꯏꯕꯁꯤ ꯐꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯦꯔꯦ ꯍꯥꯏꯕ ꯚꯦꯔꯤꯑꯦꯕꯜꯁꯦ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯏꯟꯇꯤꯖꯔ ꯇꯥꯏꯞꯀꯤ ꯃꯥꯒꯤ ꯁꯥꯏꯖꯅ ꯀꯌꯥ ꯑꯣꯏꯕ 100 ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯏꯅꯤꯁꯤꯌꯦꯂꯥꯏꯖꯦꯁꯟꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯅꯍꯥꯟ ꯑꯃꯨꯛ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯁꯨꯃꯥꯏꯅ ꯄꯤꯔꯝ ꯇꯥꯔꯒꯗꯤ ꯐꯥꯔꯁ ꯏꯟꯗꯦꯛꯁ ꯁꯤꯒꯤ ꯐꯥꯔꯁ ꯏꯟꯗꯦꯛꯁꯇꯤ 0ꯗꯩ ꯍꯧꯋꯦ ꯍꯥꯏꯗ꯭ꯔꯥ 0ꯗ ꯀꯩ ꯍꯥꯞꯄꯣ ꯍꯥꯏꯅꯣ ꯍꯥꯏꯕꯗ 0 ꯍꯥꯞꯄꯣꯅ ꯍꯥꯏꯔꯝꯃꯤꯅꯦꯕ ꯁꯤ ꯄꯣꯠꯁꯦꯀꯣ ꯁꯤ ꯂꯥꯏꯟꯁꯤꯅ ꯍꯥꯏꯔꯝꯃꯤꯁꯦꯀꯣ ꯑꯗꯨ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯚꯦꯔꯤꯑꯦꯕꯜ ꯈꯔ ꯂꯥꯎꯔꯦ ꯍꯣꯔꯦꯟ ꯑꯣꯄꯔꯦꯠ ꯁꯤꯒꯤ ꯀꯣꯗꯤꯡꯁꯦ ꯇꯧꯕ ꯌꯥꯅꯕꯀꯣ ꯚꯦꯔꯤꯑꯦꯕꯜ ꯈꯔꯗꯤ ꯁꯤꯖꯤꯟꯅꯗꯧꯔꯤ ꯑꯗꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯚꯦꯔꯤꯑꯦꯕꯜꯁꯤꯡꯗꯨꯅꯤ ꯁꯤ ꯂꯥꯎꯔꯤꯁꯦ i ꯍꯥꯏꯕ ꯑꯃꯅꯦ x ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯩ ꯄꯣꯁ ꯍꯥꯏꯕ ꯑꯃꯅꯦ n ꯍꯥꯏꯕ ꯑꯃꯅꯦ
n ꯁꯤꯅ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯕ ꯁꯤꯅ ꯅꯝꯕꯔ ꯑꯣꯐ ꯑꯦꯂꯤꯃꯦꯟ ꯅꯪꯒꯤ ꯑꯦꯔꯦꯒꯤ ꯏꯟꯗꯩꯗ ꯌꯥꯎꯗꯣꯏꯁꯦ ꯅꯝꯕꯔ ꯑꯣꯐ ꯀꯌꯥ एलिमेंट क्या यादोबा 10 यादोइने सुमाइना हाइरमेबको अदगी पोज हाइजना साइ पोजीशन अमा अखोइना खंगतोकम दरकार ले हाइगद्रा अदुगी पोजीशन दो मसिन x ने इंसर्ट तौगदबदो आइजना होरेन एरे गी मागी सिदा सिनगदबा इंडेक्स अदु ओबि याइ नत्रगा इटरेशन नंबर ऑफ इटरेशन ओबि याइ अदुगी दि होरेन से सिनरगा येंगसिको आमदा नंगी एरे मागी हजिक नंबर ऑफ एलिमेंट 10 लेदा अदुदा सिदा इनिशियलाइज तौबा हादि हपचलमदो अदुगी प्रोसेस सिदा इरिजिनि फॉर लूप अम सिनबा खै हाइरे नत्रा हाइ सिदा जाउ आई जे 0 इनिशियलाइज तौरे मथंगदा आई गा 10 गा कंपेयर तौबगी कंडीशन अमा हापे मथंगदा इंक्रीमेंट अमा पीरे यारे अदु मथंगदा मागे बॉडी ला लुक की बॉडी जे ब्रैकेट को अंदरगदि कइदो याबा माय अमा खितंग नेबा स्टेटमेंट अमा खितंग नेबा लैरिजे को स्टेटमेंट अमा खक लैतागदि ब्रैकेट सिना द जे या हाबको स्टेटा जेंसी आम एरे जिदैता एरे 0 दे अखोइ सिदैता कइ हाबि 0 लेजै नत्रा 0 लेजो पोस्ट देता करिनो हाबते जे हाबना फर्स्ट एलिमेंट जे हापते जो आई वैल्यू क्या 0 + 1 and array 0 दा array 0 जिदे कई हापावा हजी 1 हापचल थमाय सिन इनिशियलाइज तो बाय असमाय तौदना सी कंडीशन जे सी चुमेबा होरे नंग array जे हापते ने क्राइबक सुमनी हमदा आई जिना होरे 9 बक सुमनी 10 दौगदी सी कंडीशन लानी लालगदी मखा नेक्स्ट लाइन दा सटखिनेबको अदुना कोई सिदैता 0 आइना 0 ओइकांदा सी मौंदा 1 हापखरे अदगिदि आइना 1 ओइकांदा सिकंदि चुमि नत्रा आइना 1 ओइकांदा होरेन 1 + 1 2 आई 1 दा एरे 1 दा 2 हापनी सुमाय सुम तौदना एरे 9 दा होरेन के हापतेबा 9 + 1 दि 10 हापकनेबको सिना इनिशियलाइजेशन तौबगी प्रोसेस दा लोइरा मथंगदा कोई नाजिक इनिशियलाइज तौरिबा एरे दो प्रिंट तौबगी ओरिजिनल एरे हाय तारेको हानान माखो ना सिनगदा एरे दो लेरंबा एरे दो सिनि हाबदा अदुगी प्रिंट तौबगी मसक तो को येंगहोदैनेबको कोई कमाइना सिदा एरे जे प्रिंट तौई येंसिको सिदा जो फॉर लूप हम सिनागा येंगे फॉर लूप सिनागा येंगे आई जे 0 दे हौले अदुगा आई गा n गा कंपेयर तौबी कंडीशन अमा हापे अदुगा आई इंक्रीमेंट पिरे n जी क्या नो खोइ दा 10 पिरमी अदुना खोइ सिदा आई गा 10 गा कंपेयर तौयेना लौबि याको अदुना हामदा मान हाइजा आई जे 0 हापे अदु मथंगदा 0 गा n आई 10 सिकंदि चुमे अदुदि से लाओ एरे आई जी क्या नो 0 आई वैल्यू क्या नो मसाय हम लेगिदा 1 हाफ किद्रा खोय 1 दो से नमथो प्रिंट तौरो हाइरेन सी बक्तंग तौनेबा माना ब्रैकेट कॉलम बो ओइतागदि ब्रैकेट मनंग तौगदबनि ब्रैकेट कॉलम तबनिना खोगी हेक मागा हेक थंगनाबा इमीडिएट लाइन द मधु मागी बॉडी ने ना खने लुक की बॉडी नि अन्न सिबक जिगे तौर मतंग दा अमुक चेक तौरनि सी आई मथंग दा इंक्रीमेंट पी गी मिना खोय क्या पितेबा आई जा 1 दong चेक तौरगान से 1 गा 10 गा कंजे चुमे समाय तौदना सिदा नमथोक दैदा इदा आई वैल्यू 1 नत्रा एरे 1 दा क्या यावगी 2 यावी 2 दुसे तो नमथोक दा समाय तो नमथोनी होरेन काबंग नमथोक देबा आई गी वैल्यू जिना होरेन 9 बक आई वैल्यू 9 आइदि एरे 9 दा अगोय 10 जावे नत्रा वैल्यू 10 जावेबा अदु 10 दुबंगला मनी अदु मुतुंग दे कंडीशन लालाबनिना सी बॉडी जे तौर सिदा नेक्स्ट सिदा लानेबको सिदी चुमना को न्यू लाइन अमा कने तौबगी कमांड नि को सिदा इरमिजा कोड हाय तारे मथंगदा अखोइना सिबक्ता अखोय एरे इनिशियलाइज तौबा लोइरे
initialize tꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯦꯔꯦꯗꯣ print out ꯂꯧꯊꯣꯛꯑꯦ ꯑꯩꯈꯣꯏꯗ display ꯇꯧꯔꯦ ꯑꯩꯈꯣꯏꯗ ꯎꯠꯍꯜꯂꯦ ꯑꯗꯨ ꯃꯇꯨꯡꯗ ꯀꯩꯗꯧꯗꯣꯏꯕ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯂꯥꯛꯑꯦ ꯉꯁꯥꯏ ꯄꯣꯠ ꯍꯥꯏꯕꯗꯤ x ꯀꯤ ꯚꯦꯂꯨꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯁꯦ ꯁꯤꯗ ꯈꯪꯇꯣꯛꯑꯦ ꯑꯩꯈꯣꯏꯅ ꯏꯟꯖꯟꯒꯗꯕ ꯄꯣꯠꯇꯣ ꯑꯗꯒꯤꯗꯤ ꯅꯝꯕꯔ 2ꯗ ꯀꯔꯤ ꯍꯥꯏꯒꯕ ꯄꯣꯖꯤꯁꯟ ꯀꯌꯥꯗ ꯏꯟꯖꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃ ꯈꯪꯇꯣꯛꯑꯦ ꯄꯣꯖꯤꯁꯟ 5ꯇ ꯄꯣꯖꯤꯁꯟ 5ꯗꯤ ꯑꯩꯈꯣꯏꯅ ꯄꯣꯁ ꯑꯅ ꯂꯧꯈꯤꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ n ꯒꯤ ꯑꯃꯅ ꯍꯥꯞꯆꯤꯜꯂꯛꯑꯒꯗꯤ n ꯑꯃ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯛꯑꯒꯁꯨ n ꯁꯤ ꯉꯁꯥꯏ 10 ꯑꯣꯏꯔꯝꯗꯒꯤ increaseꯀꯤ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ increment ꯄꯤꯔꯝꯃꯦ ꯁꯤꯗꯩꯗ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯕ shift ꯇꯧꯕ element shift ꯇꯧꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯟꯗ forward ꯃꯥꯒꯤ ꯃꯃꯥꯡ ꯅꯥꯀꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡ ꯊꯪꯕ ꯑꯗꯨꯗꯨꯅ ꯑꯗꯨ ꯁꯤꯖꯤꯟꯅꯀꯥꯟꯗ ꯀꯔꯤ ꯇꯧꯏ i ꯁꯦ n i ꯒꯤ ꯚꯦꯂꯨꯁꯤꯗ n ꯍꯥꯞꯆꯜꯂꯣ n ꯗꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗꯩꯗ increment ꯄꯤꯕ ꯃꯇꯨꯡꯗ n 10 ꯂꯩꯔꯝꯕꯁꯦ ꯍꯧꯖꯤꯛ 11 ꯂꯩꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ i ꯒꯤ ꯚꯦꯂꯨꯁꯤ ꯍꯧꯖꯤꯛ 11 ꯂꯩꯔꯦ 11ꯒ post ꯍꯥꯏꯗꯤ ꯀꯌꯥꯅꯣ 5ꯒ compare ꯇꯧꯕꯒꯤ condition ꯑꯃ ꯁꯤꯗ ꯄꯤꯔꯦ 11ꯒ 5ꯒ compare ꯇꯧꯕꯒꯤ condition ꯑꯃ ꯄꯤꯔꯦ ꯃꯊꯪꯗ i ꯒꯤ decrement ꯄꯤꯔꯦ decrement ꯄꯤꯕꯒꯤ ꯃꯔꯝꯗꯤ ꯍꯣꯔꯦꯟ ꯈ꯭ꯋꯥꯏ ꯃꯇꯥꯏꯗꯒꯤ ꯍꯧꯔꯛꯀꯅꯦꯕꯀꯣ ꯅꯪ 11 ꯁꯤꯗꯒꯤ 10 9 8 7 6 5 ꯑꯅ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣই ꯁꯤꯗꯩꯗ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯒ ꯌꯦꯡꯁꯤꯀꯣ ꯁꯤꯗꯩꯗ i ꯁꯦ n ꯒꯤ ꯚꯦꯂꯨ ꯍꯥꯞꯆꯜꯂꯦ n ꯒꯤ ꯚꯦꯂꯨꯗꯤ ꯀꯌꯥꯅꯣ 11 10 ꯑꯣꯏꯔꯝꯗꯒꯤ 11 ꯁꯤꯗꯩꯗ increment ꯄꯤꯈ꯭ꯔꯕꯅꯤꯅꯀꯣ 11 ꯑꯃ initialize ꯇꯧꯔꯝꯃꯦ ꯃꯊꯪꯗ i ꯍꯥꯏꯗꯤ 11 ꯁꯤꯒ post ꯍꯥꯏꯁꯦ ꯁꯤꯒꯤ ꯕꯛꯀ ꯃꯥꯟꯅꯕ꯭ꯔꯥ i ꯁꯤꯅ ꯍꯦꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ condition ꯑꯃ ꯁꯤꯗ ꯊꯝꯃꯦ ꯃꯊꯪꯗ decrement ꯑꯃ ꯄꯤꯔꯦ i ꯁꯦ 11ꯗꯒꯤ ꯍꯧꯖꯤck 10 9 ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯒ ꯍꯣꯔꯦꯟ 5 ꯄꯛ ꯆꯦꯛ ꯇꯧꯗꯣꯔꯤꯕꯀꯣ ꯃꯥꯒꯤ ꯁꯤꯗꯩꯗ 5 post ꯍꯥꯏꯁꯦ 5 ꯄꯛ ꯑꯗꯨꯅ array 1 ꯁꯤꯗꯩꯗ array ꯍꯧꯖꯤꯛ 1 ꯅꯠꯇꯦ array 11 ꯁꯤꯗꯩꯗ i ꯒꯤ ꯚꯦꯂꯨ 11 ꯅꯠꯇ꯭ꯔꯥ 11 ꯁꯤꯗꯩꯗ ꯑꯩꯈꯣꯏ array ꯀꯌꯥ ꯍꯥꯞꯇꯕ 10 ꯑꯩꯈꯣꯏ ꯁꯤꯗꯩꯗ array 1 i ꯗꯤ 11 minus 1 ꯑꯗꯨꯗꯤ 11 minus 1 ꯍꯥꯏꯕꯗꯤ ꯀꯌꯥꯅꯣ ꯑꯩꯈꯣই 10 ꯅꯠꯇ꯭ꯔꯥ 10ꯗ ꯂꯩꯕ ꯄꯣꯠꯇꯣ ꯍꯥꯞꯇꯣꯔꯤꯕ 10ꯗ ꯑꯩꯈꯣꯏ ꯀꯩ ꯂꯩꯒꯦ array 10ꯗ ꯑꯩꯈꯣꯏ ꯀꯩ ꯂꯩ array 10ꯗ ꯑꯩꯈꯣꯏ ꯀꯩ ꯂꯩꯒꯦ ꯑꯩꯈꯣই array 10ꯗ ꯂꯩꯕ ꯄꯣꯠꯇꯣ ꯁꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ array 11 ꯁꯤꯒꯤꯗꯤ 11 ꯇꯥꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯈꯔ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯅꯦꯕ ꯃꯥ ꯍꯧꯖꯤꯛꯀꯤ ꯍꯥꯏꯁꯤꯗꯩꯗ array 11 ꯁꯤꯗꯩꯗ array 10 ꯒꯤ ꯚꯦꯂꯨ ꯍꯥꯞꯆꯤꯜꯂꯨ ꯁꯤꯀꯥꯟꯗ ꯁꯤ ꯂꯣꯏꯔꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤꯒꯤꯁꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯈꯤꯇꯪꯁꯦ ꯃꯥꯒꯤ ꯕꯣꯗꯤꯅꯦꯅ ꯈꯟꯗꯣꯏꯅꯤ ꯑꯗꯨꯅ ꯑꯇꯩ ꯃꯈꯥ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯆꯦꯛ ꯇꯧꯔꯒ ꯀꯟꯗꯤꯁꯟꯁꯦ ꯆꯨꯝꯃꯤꯕ ꯃꯈꯥꯒꯤ ꯂꯥꯏꯟꯁꯦ ꯁꯤ ꯄꯥꯡꯊꯣꯛꯈꯤꯔꯣꯏꯕꯀꯣ for loopꯀꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯣꯔꯦꯟ ꯁꯨꯝ ꯇꯧꯔꯛꯀꯗꯣꯏꯁꯦ ꯍꯣꯔꯦꯟ array ꯀꯌꯥꯐꯧ ꯆꯠꯇꯣꯏꯕ ꯁꯤꯗꯩꯗ i ꯒꯤ ꯚꯦꯂꯨꯁꯦ 5 ꯄꯛꯇꯤ ꯃꯥ ꯆꯠꯂꯅꯦꯕꯀꯣ i ꯒꯤ ꯚꯦꯂꯨ 5 ꯍꯥꯏꯗꯤ array 4ꯗ ꯂꯩꯕ ꯄꯣꯠꯁꯦ ꯍꯣꯔꯦꯟ array 5ꯇ ꯍꯥꯞꯆꯤꯟꯗꯣꯏꯕ ꯁꯤ arrayꯁꯤꯅ ꯑꯀꯣꯟꯕ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯄ arrayꯗꯨꯒꯤ index ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯇꯨꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛ array 5ꯇ array 4ꯒꯤ ꯄꯣꯠ ꯍꯥꯞꯆꯤꯟꯈ꯭ರೆ ꯑꯗꯣ array 4ꯁꯦ ꯍꯥꯡꯍꯧꯔꯦꯕ ꯑꯍꯥꯟꯕꯒꯤꯗ ꯑꯗꯨꯒꯤ ꯍꯥꯡꯍꯧꯔꯤꯕ 4ꯗꯣ ꯑꯗꯨꯗꯣ ꯌꯦꯡꯉꯨ ꯑꯗꯨꯒꯤ 4ꯗꯣ array ꯍꯥꯏꯔꯒ post ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯅ position 5ꯇ ꯍꯥꯞꯄꯨ ꯍꯥꯏꯕꯅꯤꯅ ꯍꯥꯡꯍꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ indexꯇꯤ 0 1 2 3 4 ꯁꯨꯃꯥꯏꯅ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯥ arrayꯒꯤꯗꯤ ꯑꯗꯨꯅ ꯃꯥꯏ positionꯗꯤ ꯑꯁꯦꯡꯕꯗꯤ 5 ꯅꯠꯇ꯭ꯔꯥ 5ꯁꯦ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯍꯥꯟꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯁꯦꯝꯃꯩꯁꯤꯗꯤ 11 ꯁꯨꯈ꯭ꯔꯕꯅꯤ ꯑꯗꯨ 5ꯇ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ post ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯥꯡꯍꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ 4 ꯅꯠꯇ꯭ꯔꯥ array 4 ꯅꯠꯇ꯭ꯔꯥ ꯍꯥꯡꯍꯧꯔꯤꯗꯣ ꯑꯗꯨꯅ array 4ꯁꯦ ꯁꯤꯗꯩꯗ ꯇꯥꯅꯕ ꯍꯣꯠꯅꯕꯗ 5 minus 1 ꯁꯤꯒꯤ ꯀꯣꯛꯁꯦ ꯑꯃ ꯈꯟꯒꯗꯕ ꯍꯥꯡꯍꯧꯔꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ array 4ꯅꯦꯕ 4ꯁꯦ ꯍꯧꯖꯤꯛ ꯄꯣꯖꯤꯁꯟꯗꯒꯤ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯑꯗ x ꯀꯤ ꯚꯦꯂꯨꯁꯦ ꯁꯤꯗ ꯏꯟꯁꯔꯠ ꯇꯧꯕ ꯁꯤꯐꯧ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ
ꯉꯁꯥꯏꯒꯤ ꯏꯅꯧ ꯅꯧꯕ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯏꯕ ꯑꯦꯂꯤꯃꯦꯟ 13 ꯌꯥꯎꯔꯕ ꯀꯩꯅꯣꯁꯦ ꯅꯝꯊꯣꯛꯅꯕ ꯑꯗꯨꯅ for loop ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯁꯤ ꯂꯩꯔꯦ ꯑꯗꯨꯀꯥꯟꯗ ꯁꯤꯗꯤ ꯅꯝꯊꯣꯛꯍꯜꯂꯦ ꯁꯤ ꯔꯟ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯑꯩꯅ ꯉꯁꯥꯏꯗ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨ ꯔꯟ ꯇꯧꯔꯒ ꯑꯃꯨꯛ ꯇꯥꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯔꯟ ꯑꯣꯀꯦ ꯍꯣꯏ ꯍꯧꯖꯤꯛ ꯔꯟ ꯇꯧꯔ ꯌꯦꯡꯉꯦ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯌꯦꯡꯉꯨ ꯁꯤꯗꯩꯗ ꯆꯥꯛꯈꯨꯝꯅꯅ ꯊꯣꯛꯂꯛꯇ꯭ꯔꯥ ꯁꯤ ꯆꯥꯛꯈꯨꯝꯅ ꯊꯣꯛꯂꯛꯄꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯀꯩꯝ ꯍꯥꯞꯈꯤꯗꯦꯕ ꯒꯦꯞ ꯑꯝꯇ ꯄꯤꯈꯤꯗꯦ ꯄꯥꯔꯁꯦꯟꯇꯦꯖ ꯗꯤ ꯍꯥꯏꯔꯒ ꯁꯤꯗꯩꯗ ꯅꯪ ꯁ꯭ꯂꯥꯁ ꯇꯤꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯑꯃ ꯄꯤꯔꯝ ꯇꯥꯔꯒꯗꯤ ꯇꯤ ꯍꯥꯏꯗꯤ ꯇꯦꯞ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯁꯤꯗꯗꯤ ꯃꯈꯥꯁꯤꯗꯩꯗ ꯁꯤꯗꯩꯗ ꯑꯀꯣꯟꯕ ꯅꯝꯕꯁꯤꯗꯩꯗꯤ ꯇꯤ ꯍꯥꯞꯄꯝꯕꯅꯤꯅ ꯇꯤ ꯇꯦꯞ ꯑꯃꯃꯝꯒꯤ ꯒꯦꯞꯇ ꯂꯩꯔꯦꯕꯀꯣ ꯑꯃꯨꯛꯇꯪ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯌꯦꯡꯁꯤ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯤ ꯇꯦꯞꯁꯦ ꯁꯤꯗꯁꯨ ꯍꯥꯞꯄꯁꯦꯕ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯁ ꯇꯤ ꯇꯦꯞꯀꯤꯗꯤꯀꯣ ꯑꯗꯨꯒ ꯔꯟ ꯇꯧꯔ ꯌꯦꯡꯉꯁꯤ ꯑꯗꯨꯗꯤ ꯁꯤ ꯃꯥꯟꯅꯔꯦ ꯃꯄꯥ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯗ ꯌꯦꯡꯉꯣ ꯁꯤ 1 ꯁꯤꯅ ꯑꯦꯔꯦ 0ꯅꯤ ꯁꯤꯅ ꯑꯦꯔꯦ 1ꯅꯤ ꯁꯤꯅ ꯑꯦꯔꯦ 2ꯅꯤ ꯑꯦꯔꯦ 3ꯅꯤ ꯁꯨꯃꯥꯏꯅ ꯑꯦꯔꯦ 3 ꯍꯥꯏꯗꯤ ꯃꯥ ꯏꯟꯗꯦꯛꯁꯇꯨꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯑꯦꯔꯦꯁꯤ ꯑꯦꯔꯦ ꯑꯩꯈꯣꯏ ꯄꯣꯖꯤꯁꯟꯅ 5 ꯄꯣꯖꯤꯁꯟꯗꯅꯦꯕ ꯍꯥꯞꯇꯣꯏꯁꯦ ꯑꯗꯨꯒ ꯑꯦꯔꯦ ꯏꯟꯗꯦꯛꯁꯇꯅ ꯑꯦꯔꯦ ꯒꯤ ꯏꯟꯗꯦꯛꯁꯇꯤ 0ꯗꯩ ꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯃ ꯍꯟꯊꯕꯗ ꯑꯗꯨꯒꯤ ꯄꯣꯖꯤꯁꯟ -1 ꯑꯗꯨꯗꯩꯗ 4 ꯍꯥꯞꯄꯤꯌꯣꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯩ ꯋꯥꯅꯤ ꯁꯤ ꯔꯟ ꯇꯧꯔꯒ ꯅꯈꯣꯏꯁꯨ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯀꯥꯟꯗ ꯈꯪꯅꯤꯀꯣ ꯁꯤꯐꯛꯇ ꯑꯦꯔꯦ ꯏꯟꯁꯔꯁꯟꯒꯤ ꯀꯣꯗꯤꯡ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯦ